International District 322 Manipur region Sinuna Chahi Asigi Hoki Batang Ohum the Hotuna Chatarakiba Hunger Free Week Ngasi loishinkhre Makatana Environment Oba Week so Pang Tuknaba Sem Sari Hanalan Club International Hunger District 322 Digi District Chairperson and Upendra Singh Nap Fungdorokle Wafama Singasi Manipur President the Pang Tupa Pamusing Unaba Mada Fungdo Kibane Pamusing Unaba to the Mahang Makatana High Manipur Kangatana Hunger Free Week Asi Malagi Mapam Kaya so Pang Toke Manipur Gona Hoki Batarik Ahum the Hauduna Quaraman Katin Nangato Tungamba relief camp sing the acha attack gentupuna pangthoke masi maru oina hunger free oina ba pandam da pangthokpani haiduna work manu asida chathakiba program sigi matang da wafam kaya thamke koi hunger week event ase koi Manipur da aduga ate Assam gi mapum khudimak da koi pangthok chagi koi Manipur da pangthok initiative mayam da hajaning bada koi ihan han bada tarik ahum chida koi inauguration tawgi samurok relief camp da adugi makada kakching da thobal aduga ate mapum da leiba club mayam su punjalaga tawjaki